Miyamgi chakthung matpa yaroi haiduna miyamgi fangfam thokpa chakthung fanghanbagi FIR panba oirabadi maduda kigadaba MLA nate haina Kshetrigao AC gi MLA Sheikh Nurul Hasan na fongdokre. Wafam asi CAF amadi PD director na pangthokhiba paugi mifamgi matangda sengdokpa oina ngasi Khetri awang lekaida leiba mahakki mayumda pangthokpa paugi mifam amada mahakna haikibani. Mifam aduda mahakna makhata na haikibada CAF amadi PD gi department gi leiriba asoiba sing kupsinduna thamduna miyamgi fangfam thokpa hak taluba mahak amadi miyambu aranba tahannaba hotnaba yaroi. AC asida chengi wathok lakliba asi AC asidagi English singaninga kunga humdoigi September amadi October thagi cheng fangde MLA da wahai amata haidana Chief Minister gi mayumda complaint lai hairiba wafam adu angakpani. Madugi makha chatharakpa oina department masamakna police verification tawhanbada cheng fangi haibagi report chu pikhrabani. Adugi matung inna department na su hairiba tha ani asigi cheng yanthokibagi utilization chu thakrabani. Aduga kamdauna AC asida tha anigi cheng fangde hairibano. Nakal amaromda AC asigi fangfam thokpa cheng ni haiduna samuraudagi mahak amadi FPS agent singa punna chingkhiba cheng adusu concern minister na cheng chingbiu haina media da kaurakhiba adugi matungda chingkhibani. Aduga cheng chingi haiduna amuk FIR palamliba asina karigino media da cheng chingnaba invite tawrakhiba adu mahakpu FIR panba yananaba invite tawrakhibra loinana hairiba FIR pale hairiba asisu mahak masada hana karigumba amata khanghandana thamlaga director na press meet pangthoklamdai pungkhara watlingaida CAF amadi PD minister gan aknaba miyoi amana social media da thadorakpadagi thengnabani. Pumnamak asi CAF amadi PD department gi asoiba aranba sing kupsinduna mahakpu maralaiba tahannaba hotnaba thawongni haina lawi. CAF amadi PD director na thamari mahaki call paidaba DSO Imphal East na mahaki number block tawba asina department sing asina MLA da cooperation piribra aduga thamari chupna department asiga pau faunana hotnariba mahak asina cooperation pidribra haina wahang tawkhibaga loinana miyamgi fangfam thokpa hak fanghannaba MLA amana lambida thoklakpa ngaidringai thamoi sengna miyamgi thabak tawhanningi. Department amagi official ama oina politics sa yausan biganu haina su mahakna makhatana fongdokhi. Ai seng pirak tawsi yam nungai yam phai pirak tawsi yam nungai prajagi sathung matpadu kaisu kaide na isu tumina leiraga minister of the cabinet PD ki official mukhi I love you na yan hire le hairi bra punamaksi beneficiary makhaidagi lokhatlaga agent fair price of agency sina lokhatlaga DSO masade henover tawkraba card makhaisi magi custody da leina card pairam de edna charge torisi sina karam maina tawribano aide ration card se lopsalle verification ni minga loina card sadriba makhaisi sigi so card sabi ge adna ikoi paisa piu halna sing hairamba adugi footage layer another Pamagan department, the PD department, the director, commissioner, high ranking official, minister, fair price of agent. Kalakasida, if we wadua justice wadua commission, magi recommendation, rule, guideline, matuna, Kaliana, order copy Yawia. Adu levactiva the high river, fair price of agent. Canvasida. NDPS की एक दा July 31, 2017 दा